ꯃꯊꯛꯇ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯁꯛꯇꯤ ꯑꯃꯗꯤ ꯄꯩꯁꯥꯅ ꯚꯣꯠ ꯂꯩꯕ ꯌꯥꯈ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯟꯅꯕꯤꯔꯣ ꯍꯥꯏꯅ INCꯒꯤ ꯃꯤꯔꯦꯞ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯨꯠꯁꯝꯅꯗꯨꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯆꯠꯃꯤꯟꯅꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ 18 ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯗꯣꯛꯇꯔ ꯑꯂꯤꯁꯟ ꯑꯕꯟꯃꯩꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ Taraga Nipan Suba Lok Sabha Mikhal gi signature campaign hongdokkhre Mikhal ase hingsa yaudaba amadi voter masing yam thorakpa Mikhal amo ohelasi haina CEO Manipur Pradeep Kumar Jhan appeal tawrani SBI Bisnupur branch tagi lupa crore ani ki senfam puraga mafum khangdana leirakhiba Kodongpopi mamang awang lekai dagi Laishram Mona ngase North Delhi dagi fagatpa hongkhre Amade irang lady haiba kautholaga ima ibil singna angam athogi manakta sangu changba urakliba ase tawhaninge haina Manipur Youth League Mayo General Secretary Laishram James na phongdorle